ꯃꯄꯣꯛ ꯑꯃꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯑꯣꯟꯅꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯄꯦꯔꯂꯦꯜ ꯌꯨꯅꯤꯚꯔꯁꯅꯤ ꯍꯦꯟꯔꯤꯅ ꯃꯆꯜ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯣ ꯏꯕꯨꯡ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯌꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯐꯤꯂꯝꯗꯣ ꯌꯦꯡꯉꯣ ꯅꯣ ꯋꯦ ꯍꯣꯝꯗꯣ ꯃꯗꯨꯗ ꯃꯜꯇꯤꯚꯔꯁ ꯄꯦꯔꯂꯦꯜ ꯌꯨꯅꯤꯚꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯦ 이봉 ꯑꯩ ꯆꯠꯂꯒꯦ ꯃꯆꯥ ꯉꯥꯏꯈꯣ ꯁꯣꯝꯗ ꯖꯦꯝꯁꯅ ꯍꯦꯟꯔꯤꯕꯨ ꯃꯁꯥ ꯅꯣꯝꯅꯣꯝꯗꯅ ꯍꯧꯗꯣꯛꯂꯝꯃꯤ ꯅꯤꯄꯥ ꯇꯥꯕ꯭ꯔꯣꯁꯦ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ ꯍꯦꯟꯔꯤꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯏ ꯖꯦꯝꯁ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯕꯣꯛ ꯃꯤꯠꯈꯨ ꯑꯍꯨꯝꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯐꯨꯛ ꯂꯥꯎꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯌꯨꯝ ꯆꯠꯂꯒꯦ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯖꯦꯝꯁꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯦꯟꯔꯤ ꯀꯞꯂꯤ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯈꯨꯅ 이수 이봉아 ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯦ ꯑꯕꯣꯛꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯅ ꯃꯈꯨꯠ ꯍꯨ ꯃꯅꯥꯍꯣ ꯁꯥꯏꯟ ꯇꯧꯔꯛꯏ ꯃꯃꯤꯠ ꯃꯅꯥꯗꯨꯒ ꯍꯦꯟꯔꯤ ꯀꯤꯅ ꯖꯦꯝꯁꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯃꯈꯣꯏꯅ ꯊꯦꯝꯅꯧꯔꯒ ꯍꯦꯟꯔꯤꯕꯨ ꯄꯨꯊꯣꯔꯛꯏ ꯍꯦꯟꯔꯤ ꯆꯥꯛꯈꯨꯝꯗꯨ ꯆꯪꯂꯛꯄ ꯐꯥꯎꯕ ꯀꯤꯅ ꯊꯨꯝꯃꯣꯛꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯆꯥꯛꯇ ꯑꯃꯨꯛ ꯌꯦꯡꯂꯒ ꯐꯝꯊꯔꯛꯏ ꯃꯤꯠꯈꯨꯅ ꯆꯥꯔꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯔ ꯆꯥꯁꯤꯜꯂꯨ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯒ ꯇꯞꯅ ꯇꯤꯟ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯍꯧꯔꯛꯏ ꯅꯤꯄꯥ ꯖꯦꯝꯁꯅ ꯀꯩꯝ ꯇꯧꯔꯣꯏ ꯁꯥ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯁꯥ ꯍꯥꯏꯕ ꯁꯥꯁꯨ ꯑꯃꯨꯛ ꯊꯣꯛꯏꯔꯣ ꯍꯥꯏꯁꯦ ꯑꯃꯨꯛꯁꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯍꯦꯟꯔꯤ ꯆꯥꯛꯀ ꯆꯥꯗꯦ ꯀꯤꯕꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯖꯦꯝꯁ ꯑꯩ ꯅꯝꯕꯔ 1 ꯇꯧꯁꯤꯜꯂꯦ ꯃꯈꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯇꯧꯔꯤꯗꯨ ꯑꯣꯔꯣ ꯆꯦꯟꯊꯔꯛꯏ ꯑꯃꯥꯡ ꯑꯁꯦꯡꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯍꯅꯨꯕꯤ ꯃꯤꯠꯈꯨꯗꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯒ ꯑꯃꯥꯡ ꯑꯁꯦꯡ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥꯗꯨ ꯁꯥꯖꯤꯡ ꯍꯧꯕꯒꯨꯝ ꯇꯧꯔꯛꯂꯦ ꯃꯥꯅ ꯆꯥꯔꯝꯕ ꯄꯨꯈꯝꯀꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯃꯌꯥ ꯀꯔꯛ ꯆꯤꯛꯂꯒ ꯏꯌꯥ ꯅꯊꯋꯥꯏ ꯃꯆꯥꯗꯨ ꯂꯧꯊꯣꯛꯑꯒꯦ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯍꯦꯟꯔꯤ ꯃꯃꯤꯠꯀꯗꯨ ꯃꯄꯤ ꯆꯔꯨꯝ ꯇꯥꯔꯒ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯃꯄꯥꯟꯗꯒꯤꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗ ꯂꯥꯎꯔꯛꯂꯤ ꯄꯨꯛꯁꯤ ꯌꯥꯝꯅ ꯂꯥꯝꯃꯤ ꯄꯨꯛ ꯂꯥꯝꯃꯤꯀꯣ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯆꯥꯛ ꯆꯅꯨ 3 ꯇꯥꯔꯒ ꯊꯣꯡꯅꯥꯎ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯁꯠ ꯂꯪꯊꯣꯛꯈꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯪꯉꯛꯏꯕ ꯆꯥꯛꯇꯨ ꯃꯨꯟꯅ ꯆꯥꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯊꯣꯛꯂꯤ ꯑꯩꯒꯤꯗꯤ ꯊꯣꯡꯗ꯭ꯔꯤꯀꯣ ꯑꯩꯁꯨ ꯆꯥꯍꯧꯗ꯭ꯔꯤꯌꯦ ꯁꯣꯝꯗꯅ ꯃꯤꯠꯈꯨꯅ ꯆꯣꯡꯕꯒ ꯐꯟꯕꯒ ꯂꯥꯏ ꯇꯣꯡꯕ ꯍꯧꯔꯛꯂꯤ ꯃꯄꯥꯟꯗꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯥꯕ ꯎꯕꯗꯒꯤ ꯍꯦꯟꯔꯤ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯣꯝꯕꯤꯅ ꯃꯃꯥ ꯃꯤꯠꯈꯨꯕꯨ ꯍꯟꯊꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯈꯨꯠꯀꯗꯨ ꯂꯩꯕꯥꯛꯇ ꯅꯝꯗꯨꯅ ꯊꯝꯃꯤ ꯃꯄꯥꯟꯗꯁꯨ ꯑꯁꯨꯝ ꯊꯤꯟꯕ ꯀꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ ꯍꯦꯟꯔꯤ ꯃꯅꯥꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯅꯤꯄꯥ ꯑꯩꯒꯤ ꯅꯥꯁꯤ ꯆꯩ ꯑꯃꯇ ꯊꯤꯟꯖꯤꯜꯂꯛꯑꯣ ꯑꯩ ꯅꯥꯁꯦ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯄꯪꯂꯁꯅꯨ ꯖꯦꯝꯁꯅ ꯑꯁ ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ ꯁꯣꯝꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯈꯖꯤꯛꯇꯁꯨ ꯈꯟꯕ ꯌꯥꯕꯅꯤ ꯇꯣꯝꯕꯤꯅ ꯃꯈꯨꯠꯇꯨꯅ ꯁꯥꯏꯟ ꯇꯧꯔꯒ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯖꯦꯝꯁꯇꯤ ꯃꯕꯨꯛ ꯐꯥꯊꯅꯕ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯦꯟꯔꯤꯗꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯗꯨ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯛꯇꯨ ꯈꯛ ꯍꯥꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯥ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥꯁꯨ ꯉꯥꯎꯗꯕ ꯑꯃꯨꯛ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ ꯅꯤꯄꯥ ꯅꯣꯏ ꯕꯥꯅ ꯃꯃꯤꯠ ꯍꯨꯃꯅꯥꯍꯣ ꯂꯪꯊꯣꯛꯑꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯝꯇ ꯌꯦꯡꯉꯣ ꯖꯦꯝꯁꯅ ꯃꯆꯥꯛ ꯊꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯤꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯝꯇ ꯊꯥꯔꯨꯁꯦ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯀꯩ ꯃꯆꯥꯛꯅꯣ ꯍꯥꯏꯁꯦ ꯖꯦꯝꯁꯅ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯅꯪꯒꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯚꯥꯏ ꯍꯦꯟꯔꯤ ꯖꯦꯝꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯍꯥꯟꯅ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯈꯔꯗꯨꯅ ꯃꯥ ꯈꯪꯂꯝꯃꯤ
ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥ ꯃꯁꯥ ꯀꯤꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ "ꯅꯤꯄꯥ, ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ, ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔꯥ, ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ" ꯖꯦꯝꯁꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯅꯤꯄꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯁꯣꯝꯗ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ, ꯃꯥꯅ ꯏꯁꯩ ꯁꯛ ꯂꯩꯔꯦ." ꯃꯤꯠꯈꯨꯅ ꯃꯁꯥꯗꯨ ꯐꯥꯊꯕ ꯌꯥꯗꯕꯅꯦ, ꯇꯣꯝꯕꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯦ, ꯃꯄꯥꯟꯗꯅ ꯊꯤꯟꯕ ꯂꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯗꯨ ꯍꯦꯟꯔꯤ ꯎꯄꯥꯏ ꯂꯩꯇ ꯀꯤꯔꯁꯨ ꯀꯤꯅ ꯆꯠꯄ ꯇꯥꯔꯦ꯫ ꯆꯐꯨꯗ ꯌꯥꯎꯕ ꯆꯥꯛꯁꯤꯡꯗꯨ ꯂꯣꯏꯅ ꯑꯁꯦꯡꯕ ꯂꯥ ꯑꯃꯗ ꯍꯩꯗꯣꯛꯂꯒ ꯊꯝꯂꯝꯃꯤ꯫ "ꯍꯦꯟꯔꯤ, ꯑꯗ ꯌꯥꯜꯂꯒ ꯊꯝꯃꯤꯕ ꯆꯐꯨ ꯑꯉꯥꯡꯕꯗꯣ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ." ꯍꯦꯟꯔꯤ ꯃꯈꯣꯏꯒꯤ ꯌꯥꯟ ꯊꯝꯂꯤꯕ ꯆꯐꯨ ꯑꯃꯗꯤ ꯀꯨꯞꯄꯒ ꯊꯝꯃꯤꯕ ꯊꯨꯝꯃꯣꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯛꯏ, ꯀꯤꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯐꯨꯗꯨ ꯃꯈꯜ ꯃꯊꯦꯜꯅꯤ ꯌꯥꯜꯂꯒ ꯊꯝꯃꯤꯕꯗꯨ, ꯃꯆꯨ ꯁꯪꯂꯤꯕ ꯆꯐꯨꯁꯤꯡꯗꯨ ꯆꯨꯝꯅꯒꯤ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯀꯛꯅꯕ ꯑꯃꯃꯝꯂ ꯍꯥꯏꯕꯗꯨ ꯍꯦꯟꯔꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯕꯗꯨ ꯂꯧꯔꯒ ꯄꯨꯔꯛꯏ꯫ "ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ? ꯚꯨꯠ ꯌꯣꯛꯇꯣꯏꯔ ꯃꯅꯨꯡꯗ?" ꯖꯦꯝꯁꯅ "ꯑꯁ, ꯅꯪꯁꯤꯗꯤꯕ." ꯖꯦꯝꯁꯅ ꯆꯥꯛꯁꯤꯡꯗꯨ ꯆꯥꯛꯇꯨꯝ ꯇꯥꯔꯒ ꯆꯐꯨ ꯑꯉꯥꯡꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯟꯔꯤꯅ "ꯀꯩꯅꯣ, ꯅꯪꯅ ꯆꯥꯛꯇꯨꯝ ꯇꯥꯔꯒ ꯁꯥꯟꯅꯩꯗꯨꯕꯣ?" ꯖꯦꯝꯁꯅ "ꯊꯕꯛ ꯇꯧꯕꯩꯅꯦ." ꯂꯣꯏꯔꯒ ꯑꯅꯤꯗꯨ ꯂꯦꯟꯇꯔꯟ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯂꯦꯟꯇꯔꯟꯗꯨ ꯄꯥꯏ, ꯑꯗꯨꯒ ꯇꯨꯡꯗ ꯀꯤꯅ ꯆꯠꯂꯤ꯫ ꯖꯦꯝꯁꯅ "ꯃꯃꯥꯡꯗ ꯆꯠꯂꯣ, ꯑꯝꯇ ꯎꯗ꯭ꯔꯦ." ꯍꯦꯟꯔꯤꯅ "ꯉꯝꯗ꯭ꯔꯦꯆꯣ, ꯑꯩ ꯍꯥꯟꯅ ꯂꯥꯝꯃꯒ ꯆꯥꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯥ?" ꯑꯅꯤꯗꯨꯅ ꯊꯣꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝꯗꯨ ꯑꯀꯤꯕ ꯐꯪꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ "ꯂꯩꯔꯦ, ꯅꯤꯄꯥ, ꯂꯩꯔꯦ." ꯖꯦꯝꯁꯅ ꯑꯗꯥꯏꯗ ꯂꯥꯝ ꯃꯆꯦꯠ ꯑꯃ ꯇꯧꯔꯒ ꯊꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ "ꯀꯩꯅꯣ, ꯉꯥꯎꯔꯕꯣ? ꯊꯨꯌꯥꯆꯧꯁꯤꯗꯤ ꯃꯤꯠꯁꯤ ꯎꯏꯁꯤꯜꯂꯒ ꯆꯠꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯉꯥꯛꯇꯅꯦ." ꯍꯦꯟꯔꯤ ꯃꯈꯨꯠꯇꯨꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇ ꯌꯥꯜꯂꯒ "ꯅꯪꯅ ꯂꯝꯕꯤ ꯑꯗꯨꯝ ꯆꯤꯡꯉꯒ ꯆꯠꯂꯣ, ꯑꯩ ꯃꯤꯠꯁꯦ ꯄꯥꯡꯅ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." ꯖꯦꯝꯁꯁꯨ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯉꯁꯥꯏꯈꯩ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡꯗꯨ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯒꯤ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯗꯨꯗꯤ ꯏꯆꯤꯛ ꯆꯤꯛꯄ, ꯏꯁꯨꯛ ꯁꯨꯛꯄ ꯂꯝꯍꯥꯡ ꯆꯤꯡꯗꯣꯟꯗ ꯀꯥꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯖꯦꯝꯁꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯂꯦꯟꯇꯔꯟꯗꯨꯅ ꯊꯣꯝꯗꯣꯏꯒꯤ ꯇꯧꯏ꯫ "ꯀꯅꯥꯅꯣ ꯅꯪ? ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯅ ꯊꯣꯝ ꯍꯥꯠꯂꯅꯤ." ꯍꯦꯟꯔꯤꯒꯤ ꯃꯑꯣꯡꯗꯨꯗ ꯖꯦꯝꯁ ꯉꯛꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯑꯒ "ꯀꯩꯅꯣ ꯅꯤꯄꯥ, ꯅꯪ ꯉꯥꯎꯔꯕꯣ?" ꯍꯦꯟꯔꯤꯅ "ꯅꯔꯣꯟ ꯆꯨꯝꯕ ꯌꯥꯝ ꯊꯨꯅ, ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯝꯁ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯄꯨꯔꯛꯑꯣꯏꯌꯦ." ꯖꯦꯝꯁꯅ "ꯑꯁ, ꯅꯪꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯆꯤꯡꯗꯣꯟꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯕꯨꯠ ꯈꯔ ꯐꯥꯔꯒ ꯊꯝꯃꯦ, ꯑꯗꯨꯏ ꯃꯆꯥꯛ ꯊꯥꯛꯄꯩꯅꯦ." ꯍꯦꯟꯔꯤ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯊꯥꯖꯗꯕꯗꯒꯤ "ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ? ꯅꯪ ꯀꯅꯥꯅꯣ? ꯃꯤꯔ ꯕꯨꯠꯂꯥ?" "ꯑꯁ ꯅꯤꯄꯥ, ꯑꯩꯅꯤ, ꯀꯩꯗꯧꯔꯒꯦ?" ꯍꯦꯟꯔꯤ ꯃꯊꯨꯟꯗꯨ ꯌꯨꯡꯂꯒ ꯃꯈꯥꯗꯒꯤ ꯃꯈꯣꯡ ꯄꯥꯟꯕ꯭ꯔꯥꯅ ꯌꯦꯡꯉꯤ꯫ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯀꯤꯠ ꯏꯜꯂꯛꯏ꯫ ꯖꯦꯝꯁꯅ "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯅꯤ ꯍꯥꯏꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯚꯥꯏ?" ꯍꯦꯟꯔꯤꯗꯨ ꯀꯞꯈꯠꯂꯛꯏ꯫ "ꯃꯤꯅꯥꯏ ꯂꯥꯕ, ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯏꯁꯤ ꯀꯗꯥꯏꯗꯅꯣ? ꯑꯩꯕꯨ ꯂꯝꯍꯥꯡꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ?" ꯖꯦꯝꯁ ꯇꯞꯅ ꯐꯥꯊꯔꯛꯏ꯫ "ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ꯫ ꯚꯥꯏ, ꯅꯪ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯌꯦꯡꯕꯗ ꯅꯪꯁꯦ ꯃꯄꯣꯛ ꯑꯅꯧꯕꯅꯤ ꯍꯥꯏꯌꯦ." ꯍꯦꯟꯔꯤ ꯉꯛꯅ "ꯀꯔꯤ? ꯑꯅꯧꯕ ꯃꯄꯣꯛꯄꯨ ꯍꯦꯛꯇ ꯄꯣꯛꯅꯤꯡꯕ ꯃꯐꯝꯗ ꯄꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯀꯅꯥ ꯈꯪꯅꯦ, ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯠꯇ ꯆꯨꯅꯗ꯭ꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯍꯦꯟꯔꯤꯗꯨꯗꯤ ꯅꯪ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯦ." ꯍꯦꯟꯔꯤꯅ "ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩ ꯍꯦꯟꯔꯤꯅꯤ ꯀꯩꯅꯣ." ꯖꯦꯝꯁ ꯍꯦꯟꯔꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏ, ꯑꯗꯨꯕꯨ ꯍꯦꯟꯔꯤ ꯇꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯝꯗꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯍꯦꯟꯔꯤꯅ "ꯕꯨꯠꯁꯤꯡꯁꯤ ꯀꯩꯝꯇꯗꯤ ꯇꯧꯔꯣꯏꯀꯣ? ꯑꯗꯨ ꯅꯤꯄꯥ, ꯅꯣꯏꯒ ꯌꯥꯅꯗꯕ ꯕꯨꯠ ꯁꯥꯟꯅꯕ ꯏꯃꯨꯡ ꯑꯃ ꯂꯩꯗꯥꯏꯅꯦ, ꯃꯃꯤꯠꯀ ꯁꯦꯞꯄꯗꯣ?" ꯖꯦꯝꯁ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ "ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯣꯏꯗꯤ?" ꯍꯦꯟꯔꯤꯅ "ꯑꯩꯁꯨ ꯄꯋꯔ ꯄꯥꯏ ꯍꯥꯏꯕ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯦ, ꯑꯩ ꯂꯣꯏ ꯎꯕ ꯉꯝꯃꯦ." ꯖꯦꯝꯁꯅ "ꯍꯩꯁ, ꯅꯪ ꯑꯁꯦꯡꯕ ꯄꯋꯔ ꯄꯥꯏꯕ꯭ꯔꯅꯦ? ꯂꯣꯏ ꯈꯪꯉꯤꯁꯤꯕꯣ?" ꯍꯦꯟꯔꯤ ꯃꯆꯤꯜꯀꯗꯨ ꯐꯩꯅ ꯅꯣꯛꯂꯒ "ꯌꯦꯁ, ꯑꯗꯣ
ꯃꯣꯏꯒꯤ ꯕꯨꯠ ꯁꯝꯐꯥꯕꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯑꯝꯇ ꯊꯤꯃꯤꯟꯅꯁꯦ ꯌꯥꯒꯗ꯭ꯔꯥ ꯖꯦꯝꯁꯅ ꯀꯩꯅꯣ ꯕꯨꯠꯀꯤ ꯍꯥꯏꯔꯒ ꯕꯨꯠ ꯊꯤꯔꯨꯁꯦ ꯍꯥꯏꯁꯤꯅ ꯍꯦꯟꯔꯤꯅ ꯑꯗꯨꯗ ꯈꯪꯗꯦ ꯁꯝꯐꯥꯕꯤꯗꯨ ꯊꯤꯗꯕ ꯌꯥꯗꯦ ꯖꯦꯝꯁꯅ ꯉꯥꯏꯈꯣ ꯌꯧꯁꯤꯜꯂꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯥꯡꯉꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯄ ꯌꯥꯏ ꯑꯁꯤ ꯍꯥꯏꯅꯔꯒ ꯇꯨꯃꯤꯟꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯃꯝꯅ ꯃꯝꯕꯅꯦ ꯍꯅꯤꯡ ꯅꯣꯡꯅꯥꯡ ꯃꯌꯥꯝꯗꯨꯅ ꯆꯤꯛ ꯈꯣꯡꯕꯅꯦ ꯃꯤꯍꯨꯜꯒꯗꯨ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯂꯥꯛꯏꯕꯅꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯌꯧꯔꯦ ꯑꯝꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯊꯥꯔꯝꯒꯦ ꯍꯦꯟꯔꯤꯗꯨ ꯀꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯒ ꯖꯦꯝꯁꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯍꯦꯟꯔꯤꯒꯤ ꯁꯥꯒꯟꯗ ꯆꯛ ꯊꯤꯜꯂꯒ ꯀꯧꯔꯛꯏ ꯀꯀꯥ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯌꯦꯡꯉꯤꯗꯨꯕꯨ ꯍꯦꯟꯔꯤ ꯍꯟꯅ ꯇꯨꯅꯒ ꯌꯦꯡꯕ ꯅꯠꯇꯦ ꯃꯈꯨꯠꯇꯨꯅ ꯏꯟꯊꯣꯛꯑꯒ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤꯗꯨ ꯑꯃꯨꯛ ꯂꯨꯝꯃꯒ ꯌꯦꯡꯂꯛꯏ ꯇꯝꯅꯔꯛꯎꯔ ꯅꯪ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄ ꯐꯪꯅ ꯇꯝꯊꯤꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯑꯣꯏꯃꯥ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯖꯦꯝꯁꯁꯨ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯤꯄꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯍꯦꯟꯔꯤ ꯀꯧꯕ ꯇꯥꯃꯟꯗꯕꯗꯒꯤ ꯖꯦꯝꯁꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯟꯅ ꯍꯦꯟꯔꯤꯕꯨ ꯃꯅꯒꯟꯗ ꯄꯣꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯝꯕꯤꯗ ꯌꯥꯝꯅ ꯋꯥꯅ ꯄꯣꯔꯒ ꯂꯥꯛꯂꯤ ꯇꯨꯡꯗ ꯃꯤꯒꯤ ꯅꯪꯒꯟꯗ ꯄꯣꯔꯤꯕ ꯍꯦꯟꯔꯤꯗꯨ ꯃꯤꯆꯤ ꯅꯥꯝꯃ ꯄꯥꯡꯊꯣꯔꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯏꯃꯩ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣ ꯑꯩ ꯊꯋꯥꯏ ꯊꯥꯔꯝꯅꯤꯗ ꯀꯗꯔ ꯇꯧꯔꯒ ꯄꯣꯍꯟꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯗꯧ ꯃꯥꯟꯗꯦ ꯃꯥꯅ ꯋꯥꯟꯊꯁꯟꯅꯔꯒ ꯄꯣꯍꯟꯕꯅꯤ ꯇꯁꯦꯡꯕꯗꯤ ꯇꯥꯂꯛꯇꯨꯗ ꯇꯨꯡꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯤ ꯑꯗꯨ ꯇꯥꯕꯗ ꯖꯦꯝꯁ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯇ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯛꯏ ꯍꯦꯟꯔꯤꯗꯨ ꯄꯦꯔꯤ ꯅꯤꯄꯥ ꯈꯔ ꯊꯨꯅ ꯆꯦꯜꯂꯣ ꯌꯧꯁꯤꯜꯂꯛꯑꯦ ꯋꯥꯅ ꯄꯣꯔꯤꯕ ꯃꯤꯗꯨꯗꯅꯤ ꯃꯥꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯖꯦꯝꯁꯇꯨ ꯋꯥꯕꯅꯦ ꯁꯥꯎꯅꯤꯡꯂꯛꯑꯕ ꯃꯥꯜꯂꯤ ꯍꯦꯟꯔꯤꯕꯨ ꯈꯪꯗꯥ ꯊꯥꯗꯔꯛꯏ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯕꯨꯁꯨ ꯌꯥꯝ ꯋꯥꯍꯟꯕ ꯍꯦꯟꯔꯤ ꯃꯈꯣꯡꯗꯨ ꯃꯈꯥꯗ ꯇꯤꯡꯂꯒ ꯂꯩ ꯑꯗꯨꯒ ꯀꯞꯄꯒ ꯂꯥꯎꯔꯤ ꯑꯩ ꯈꯣꯡꯁꯦ ꯕꯨꯠꯅ ꯐꯥꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯤꯄꯥ ꯑꯩꯕꯨ ꯄꯨꯔꯒ ꯄꯨꯕꯤꯌꯣ ꯖꯦꯝꯁꯇꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯦ ꯑꯁꯨꯛ ꯉꯝꯈ꯭ꯔꯕ ꯆꯤꯡꯊꯛꯁꯤꯗ ꯏꯁꯥ ꯐꯥꯎꯕ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯕ ꯍꯦꯟꯔꯤ ꯀꯞꯂꯒ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯈꯔꯒ ꯄꯣꯕꯤꯌꯣ ꯌꯧꯗꯣꯔꯦ ꯑꯍꯤꯡꯗꯨ ꯍꯦꯟꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯑꯗꯨꯗꯩꯗꯤ ꯑꯅꯤꯗꯨ ꯆꯦꯟꯆꯠꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯗꯨ ꯗꯨꯡ ꯊꯤꯜꯂꯤ ꯊꯣꯡ ꯍꯥꯡꯗꯣ ꯖꯦꯝꯁꯅ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯍꯥꯡꯖꯔꯛꯀꯅꯤ ꯑꯍꯤꯡꯁꯤꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯦꯟꯔꯤ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯦ ꯃꯁꯥꯗꯨ ꯀꯤꯃꯟꯗꯅ ꯀꯟꯅ ꯊꯤꯜꯂꯒ ꯂꯥꯎꯏ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯇꯨꯡꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗ ꯀꯧꯈꯥꯏꯌꯨꯅꯦ ꯅꯣꯏꯁꯨ ꯄꯪꯉꯦ ꯇꯝꯁꯨ ꯇꯝꯅꯕꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯦꯟꯔꯤꯗꯨ ꯀꯞꯈꯠꯂꯛꯏ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦꯃꯤ ꯑꯃꯨꯛꯇꯗꯤ ꯀꯧꯁꯤꯟꯒꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯁꯨ ꯃꯅꯤꯡꯗꯒꯤ ꯍꯥꯏꯔꯛꯏ ꯊꯣꯡꯗꯣ ꯍꯥꯡꯉꯣ ꯇꯣꯝꯕꯤꯗꯨ ꯇꯞꯅ ꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯡꯂꯛꯏ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯅ ꯊꯣꯔꯛꯏ ꯍꯦꯟꯔꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯄꯨꯄꯨ ꯑꯩꯈꯣꯏꯅꯤ ꯖꯦꯝꯁꯅ ꯕꯕꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯍꯦꯟꯔꯤꯅ ꯕꯕꯥꯅꯤ ꯕꯕꯥ ꯇꯣꯝꯕꯤꯅ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯖꯦꯝꯁꯅ ꯅꯤꯄꯥ ꯑꯕꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯌꯦ ꯇꯨꯃꯤꯟꯅ ꯂꯩꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯥꯛꯅ ꯐꯔꯣꯏ ꯊꯣꯡꯗꯨ ꯆꯪꯅꯕ ꯇꯧꯕꯗ ꯍꯦꯟꯔꯤꯅ ꯃꯥ ꯍꯥꯟꯅ ꯆꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯜꯂꯒ ꯆꯞꯄꯒ ꯂꯩꯈꯤ ꯍꯦꯟꯔꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯕꯨꯠꯅ ꯑꯩ ꯈꯣꯡ ꯐꯥꯈ꯭ꯔꯦ ꯕꯨꯠꯅ ꯑꯩ ꯈꯣꯡ ꯐꯥꯈ꯭ꯔꯦ ꯖꯦꯝꯁꯅ ꯃꯈꯣꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯏ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯤꯍꯦ ꯑꯋꯣꯏꯕ ꯆꯪꯉꯨ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯃꯩꯗꯨ ꯑꯣꯛꯊꯣꯛꯏ ꯍꯦꯟꯔꯤꯗꯤ ꯃꯁꯥ ꯂꯣꯏꯅ ꯊꯨꯡꯅꯕ ꯃꯩꯗꯨꯅ ꯄꯪꯆꯨꯗ ꯆꯨꯏ ꯃꯀꯣꯛꯀꯗꯨ ꯅꯣꯟꯊꯔꯒ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯋꯥꯏ ꯃꯄꯥꯒꯤ ꯁꯝꯗꯨ ꯖꯧ ꯂꯥꯎꯅ ꯆꯥꯛꯈꯤ ꯑꯗꯨ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯖꯦꯝꯁꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛꯇꯨ ꯅꯝꯁꯤꯜꯂꯤ ꯃꯤꯅꯥꯏ ꯂꯥꯛꯑꯕꯁꯤꯗꯤ ꯃꯤꯅꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯅꯤ ꯉꯥꯎꯔꯕ ꯅꯪꯕꯣ
ꯅꯁꯥꯅ ꯃꯩ ꯊꯥꯔꯒ ꯁꯤꯔꯒꯦ ꯍꯥꯏꯔꯣ? ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯚꯨꯠ ꯑꯃꯨꯛ ꯅꯄꯝꯃꯗꯤꯅ ꯃꯩ ꯑꯣꯛꯊꯣꯛꯄꯅꯤ꯫ ꯍꯦꯟꯔꯤꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯥ ꯀꯤꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯃꯥꯔꯒ ꯌꯦꯡꯂꯛꯏ꯫ ꯁꯝ ꯁꯧꯗꯣꯛꯈꯤꯕꯒꯤ ꯖꯧ ꯖꯧ ꯂꯥꯎꯔꯒ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨꯗ ꯄꯥꯈꯠꯅ ꯀꯩꯅꯣ ꯁꯤꯗꯤ? ꯖꯦꯝꯁ ꯅꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯄꯤꯔꯛꯏ꯫ ꯍꯦꯟꯔꯤꯁꯨ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯁꯝ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯋꯥꯏ ꯆꯥꯡꯗꯨꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯩꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ, ꯁꯤꯕꯨ ꯅꯨꯄꯤꯒ ꯐꯪꯈꯤꯗ꯭ꯔꯅꯦ ꯑꯩꯁꯦ? ꯌꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯆꯧꯔꯝꯃꯤꯅꯣ ꯈꯪꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯁꯛꯁꯤꯁꯨ ꯑꯔꯩꯈꯩ ꯊꯤꯔꯝꯃꯕꯅꯦꯕ꯫ ꯃꯇꯝ ꯑꯃꯒꯤ ꯍꯦꯔꯣ ꯍꯦꯟꯔꯤꯗꯨ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦꯗꯅ, ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯜꯂꯒ ꯃꯀꯣꯛꯇꯩ ꯍꯧꯗꯣꯔꯕ꯫ ꯖꯦꯝꯁ ꯅꯣꯛꯂꯒ ꯌꯥꯔꯦ ꯁꯅꯥꯏꯕꯨꯡꯉꯣ, ꯊꯤꯗꯅ ꯑꯗꯨꯝ ꯂꯩꯔꯗꯨꯗ, ꯅꯣꯡꯉꯥꯟꯗꯧꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯤꯟ ꯃꯊꯛ ꯑꯗꯨꯗ ꯀꯣꯗꯣꯡ ꯀꯣꯗꯣꯡ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯂꯩꯗꯣꯔꯕ ꯑꯩꯈꯣꯏꯁꯦ? ꯖꯦꯝꯁꯅ ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ, ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯂꯛꯅꯔꯒ ꯂꯩꯔꯅꯤꯌꯦ꯫ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯅꯪ ꯃꯃꯥꯡ ꯊꯝꯃꯨ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯍꯣꯏꯅꯦ, ꯊꯪꯒꯦ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯍꯧꯕꯒ ꯀꯥꯆꯤꯟꯅꯤꯅ ꯇꯨꯝꯖꯔꯤꯅꯤ ꯃꯥꯗꯤ꯫ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯈꯣꯠꯂꯛꯂꯝꯃꯤ꯫ ꯍꯦꯟꯔꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯐꯜ ꯂꯥꯎꯅ ꯖꯦꯝꯁꯀꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯤ꯫ ꯑꯩ ꯇꯨꯝ ꯉꯝꯃꯔꯣꯏ꯫ ꯖꯦꯝꯁꯅ ꯑꯌꯣ ꯁꯤꯔꯦ ꯍꯨꯔꯥꯟꯕ꯫ ꯍꯦꯟꯔꯤꯒꯤ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯖꯦꯝꯁꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯦꯗꯐꯣꯟ ꯂꯧꯊꯣꯛꯂꯒ ꯅꯥꯀꯣꯡꯗ ꯏꯁꯩ ꯊꯥꯕꯤꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕ ꯍꯧꯒꯠꯇꯦ꯫ ꯄꯨꯡꯗꯤ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ꯫ ꯇꯣꯝꯕꯤ ꯂꯥꯛꯑꯒ ꯍꯧꯗꯣꯛꯂꯔꯦ꯫